ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ, ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯍꯦꯛ ꯂꯥꯎꯅꯔꯤ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯑꯔꯨꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯒꯨꯝ ꯑꯣꯟꯁꯤꯟ ꯋꯥꯔꯤꯅꯩ ꯌꯥꯝꯅ ꯂꯨꯕ ꯑꯃꯒꯨꯝ꯫ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯔꯅꯤ, ꯃꯥꯅ ꯂꯩꯗꯣꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯅꯨꯄꯥꯗꯣ ꯊꯣꯛꯅ ꯂꯥꯏꯅ ꯐꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯀꯔꯝꯕ ꯑꯄꯪꯕ ꯄꯥꯈꯪꯅꯣ ꯈꯪꯗꯦꯃꯤ ꯑꯩꯅ ꯍꯥꯏꯕꯗꯤ"꯫ ꯋꯥꯗꯨꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯇꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯏ: "ꯍꯣ, ꯃꯥꯁꯨ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯥꯔꯤꯉꯩꯗꯨꯗꯅꯦ, ꯐꯪꯂꯤꯉꯩꯗꯨꯗ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ, ꯑꯅꯝꯈꯔ ꯀꯜꯂꯒ ꯃꯆꯤꯟꯗ ꯆꯠꯄꯒꯤ ꯋꯥꯅꯤ ꯃꯥꯒꯤꯗꯣ꯫ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ, ꯑꯃꯔꯣꯝꯗꯗꯤ ꯃꯍꯥꯛꯁꯨ"꯫ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯋꯥꯔꯤꯗꯨ ꯑꯃꯗꯒꯤ ꯑꯃ ꯄꯨꯟꯅ ꯍꯦꯛ ꯂꯣꯏꯅ ꯁꯥꯟꯅꯩ꯫ ꯃꯄꯥꯜ ꯊꯣꯡꯗ ꯎꯕ ꯈꯛꯅ ꯃꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯂꯦꯞꯄ ꯍꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯄꯪꯕ ꯇꯥꯏꯕꯪꯗ ꯃꯤꯑꯣꯏꯕ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯗ ꯎꯊꯣꯛꯄ ꯑꯗꯨꯈꯛ ꯃꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯃꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯑꯁꯨꯝꯅ ꯋꯥꯔꯤꯅꯔꯕꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯦꯟꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯋꯥꯍꯪꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯞꯄꯤ ꯄꯦꯟꯅ, ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯁꯣꯜꯂꯤ ꯀꯞꯇꯨꯅ: "ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯒꯤ ꯋꯥ ꯇꯥꯗꯕꯤ ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯃꯥ, ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ꯫ ꯏꯃꯥ, ꯑꯩꯕꯨ ꯆꯩꯒꯅꯨꯀꯣ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ"꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯜꯂꯤ ꯆꯪꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯤꯕ? ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ"꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯡꯂꯦꯝꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯃꯍꯥꯛ꯫ ꯇꯁꯦꯡꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯋꯥꯔꯧꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯕ ꯑꯣꯏꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯋꯥꯔꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯣꯏꯕꯅ ꯋꯥꯡꯂꯦꯝꯕꯗꯨꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯍꯥꯛꯁꯨ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯥꯟ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯅꯨꯄꯤ ꯃꯥꯕꯨ ꯂꯧꯁꯤꯜꯂꯨꯕꯒꯤꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯂꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯗꯨꯗ ꯎꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯋꯥꯔꯧꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯤꯟꯖꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯅꯝꯗꯅ ꯍꯦꯛ ꯀꯧꯊꯣꯛꯇꯨꯅ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯎꯔꯤ ꯍꯥꯏꯕꯒꯨꯝ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯡꯂꯦꯝꯕꯗꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯗꯨ ꯍꯥꯏꯔꯛꯏ: "ꯑꯩ ꯈꯪꯏ, ꯅꯪ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯪ ꯋꯥꯔꯧꯒꯅꯨ, ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ꯫ ꯅꯪꯒꯤ ꯑꯁꯤꯟꯕ ꯃꯇꯝ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯅꯝꯗꯅ ꯀꯧꯊꯣꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯑꯔꯨꯕ ꯋꯥ ꯈꯔꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯂꯩꯔꯤ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯛꯄ ꯉꯁꯤ ꯉꯔꯥꯡ ꯅꯠꯇꯦ, ꯆꯍꯤ 10 ꯍꯦꯜꯂꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ꯫ ꯑꯗꯨꯅ"꯫ ꯋꯥꯗꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯅꯨꯄꯥꯗꯨꯅ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯈꯨꯗꯤꯡ ꯄꯨꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ: "ꯋꯥꯡꯂꯦꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯅꯪꯅ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯕు ꯅꯨꯡꯁꯤ, ꯅꯪꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯋꯥ ꯇꯥꯕꯒꯦ? ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ"꯫ ꯅꯨꯄꯤ ꯑꯁꯤ ꯈꯔ ꯇꯞꯊꯔꯛꯂꯤ꯫ ꯈꯔ ꯁꯥꯎꯕ ꯑꯃ ꯐꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯋꯥꯡꯂꯦꯝꯕꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ, ꯑꯗꯨꯒ ꯇꯞꯅ: "ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯂꯩꯔꯤ, ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯔꯁꯤ꯫ ꯅꯪ ꯑꯩ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯅꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ"꯫ ꯌꯨꯝꯗ ꯏꯇꯩꯃꯗꯨꯅ ꯏꯃꯥꯒ ꯑꯩꯒ ꯇꯥꯊꯤ ꯇꯧꯕ ꯍꯧꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝꯗ ꯃꯧ ꯄꯥꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯁꯤ ꯂꯩꯔꯤ꯫
ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯂꯩꯔꯤꯛ ꯑꯗꯨ꯫ ꯑꯗꯨꯕꯨ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯌꯨꯝꯗꯗꯤ ꯃꯇꯝ ꯈꯔ ꯂꯩꯁꯥꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯍꯥꯛ꯫ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯥ ꯀꯣꯛꯍꯟ ꯂꯥꯏꯍꯟ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯥꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯗꯨꯅ꯫ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯊꯋꯥꯡꯂꯦꯝꯕ, ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗ ꯄꯨꯟꯅ ꯋꯥꯃꯤꯟꯅꯁꯤ꯫ ꯅꯪꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯅꯪꯒꯤ ꯋꯥꯗꯣ ꯈꯟꯅꯁꯤ꯫ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯌꯣꯟꯅꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯄꯁꯤꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯇꯤꯡꯊꯣꯛꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯆꯥꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯋꯥꯡꯂꯦꯝꯕꯗꯨ ꯇꯞꯅ ꯂꯨꯝꯊꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ꯫ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯂꯩꯔꯤꯛ꯫ ꯇꯞꯅ ꯃꯈꯣꯜ ꯅꯧꯊꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯅ ꯇꯞꯅ ꯂꯩꯔꯤꯛꯅ ꯈꯨꯝꯃꯤ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯤꯕꯅꯣ ꯊꯋꯥꯡꯂꯦꯝꯕ? ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ, ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯈꯔ ꯂꯧꯁꯤꯜꯂꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩ ꯋꯥꯕ ꯌꯥꯕ ꯀꯌꯥ ꯋꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯈꯛ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯊꯋꯥꯡꯂꯦꯝꯕ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯧꯊꯔꯦ ꯍꯥꯏꯕ ꯑꯃ ꯇꯁꯦꯡꯅ ꯈꯪꯕꯅ ꯋꯥꯡꯂꯦꯝꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯝꯗꯨꯅ ꯅꯝꯗꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯝꯗꯅ ꯌꯥꯝ ꯂꯥꯏꯅ ꯁꯨꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯈꯔ ꯈꯖꯤꯛ ꯋꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯥꯎꯕ ꯊꯅꯨꯡ ꯌꯧꯕ ꯅꯠꯇꯦ꯫ ꯅꯤꯡꯁꯤꯡꯕ ꯈꯛꯅꯤ ꯉꯥꯏꯍꯥꯛ, ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯨꯕ ꯅꯠꯇꯦ ꯅꯤꯡꯁꯤꯡꯕꯗꯨꯒꯤ ꯏꯄꯥꯛ ꯑꯗꯨꯗ꯫ ꯂꯩꯔꯤꯛ ꯑꯗꯨ ꯇꯞꯅ ꯋꯥꯡꯂꯦꯝꯕꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯪꯉꯤ꯫ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯅꯠꯇꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯀꯝꯗꯧꯔꯤꯕꯅꯣ ꯁꯤꯕꯣ? ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯣꯛꯇꯕ ꯅꯨꯄꯥ ꯑꯗꯨ ꯁꯠ ꯅꯣꯛꯐꯦꯠ ꯇꯧ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯤꯅꯒ ꯂꯥꯛꯅꯔꯒ ꯃꯧ ꯑꯅꯧꯕꯤ ꯀꯗꯥꯏꯅꯣ ꯍꯥꯏꯅꯒ ꯑꯃꯨꯛ ꯌꯦꯡꯅꯕꯗꯨ ꯄꯥꯝꯃꯤꯔꯣ ꯅꯪꯒꯤꯁꯦ? ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯒꯅꯤ꯫ ꯅꯪꯁꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯀꯣ? ꯌꯥꯔꯦꯕ, ꯑꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯣ ꯅꯨꯄꯥ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯇꯧꯕ ꯌꯥꯗꯦꯀꯣ? ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯤꯕ ꯁꯨꯝꯅ ꯍꯣꯔꯦꯟꯗꯒꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯧꯕ, ꯇꯥꯗꯧꯕ꯫ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯅꯖꯔꯁꯅꯨ꯫ ꯅꯪ ꯇꯥꯕ ꯌꯥꯔꯣꯏꯀꯣ? ꯅꯣꯏ ꯅꯇꯩꯃꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯏ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯅꯨꯄꯤ, ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯟꯅꯕ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯈꯪꯉꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ꯫ ꯄꯤꯁꯛ ꯑꯗꯨ ꯃꯆꯥ ꯇꯣꯝꯕꯗꯨꯗ ꯌꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯑꯦ ꯁꯨꯝꯅ꯫ ꯉꯁꯤꯗꯒꯤ ꯅꯆꯦ ꯑꯗꯨꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯤ ꯑꯣꯏꯌꯨꯀꯣ꯫ ꯅꯍꯥꯟꯈꯩ ꯅꯆꯦ ꯑꯁꯤꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯇꯁꯦꯡꯅ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯗꯨ ꯃꯃꯥꯕꯨ ꯌꯦꯡꯅ ꯃꯃꯥꯒꯤ ꯀꯞꯅꯤꯡꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨꯕꯨ ꯐꯥꯒꯤꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯤ ꯏꯃꯥꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯤꯕꯗꯨꯕꯨ? ꯑꯩꯗꯤ ꯉꯁꯤꯁꯦ ꯏꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯨꯝꯗ ꯌꯥꯝ ꯂꯩꯍꯟꯕ ꯄꯥꯝꯗꯕꯗꯥꯏ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯑꯁꯨꯃꯛ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯅ ꯀꯞꯅꯤꯡꯉꯦ ꯍꯥꯏꯗꯣ? ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯄꯤꯁꯛ ꯑꯗꯨ ꯃꯆꯥꯗ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯑꯗꯨꯗꯤ ꯑꯩꯅ ꯏꯆꯥꯗꯣ ꯁꯨꯝ
ꯆꯍꯤ ꯌꯥꯝꯃꯤ ꯁꯣꯏ ꯂꯥꯛꯇꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟ ꯈꯪꯗ꯭ꯔꯕꯗꯤ ꯌꯦꯡꯗꯅ ꯃꯤꯄꯥꯏꯗꯅ ꯄꯪꯉꯩ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥ ꯅꯤꯉꯣꯜꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯆꯥ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯂꯣꯏꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯊꯤꯜ ꯑꯁꯤꯒꯨꯝꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯏꯆꯦ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯒ ꯏꯃꯥ ꯌꯨꯝꯗ ꯅꯇꯣꯝꯇ ꯂꯩꯍꯧꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯅꯇꯣꯝꯇ ꯇꯧꯕ ꯅꯪ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯒꯦꯀꯣ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯃꯥꯟꯕ ꯋꯥꯍꯩ ꯈꯔ ꯑꯃ ꯃꯆꯥꯅ ꯍꯥꯏꯕꯗꯨꯕꯨ ꯇꯥꯔꯒ ꯃꯆꯥꯗ ꯃꯃꯤꯠ ꯑꯗꯨꯅ ꯆꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯈꯥꯅ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯑꯀꯤꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯡꯂꯦꯟ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯍꯣꯔꯦꯟ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌా ꯇꯧꯀꯣ ꯅꯨꯄꯤ ꯊꯤꯕꯁꯤ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯧꯀꯣ ꯅꯨꯄꯤ ꯑꯃ ꯊꯤꯔꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯅꯪꯅ ꯂꯧꯗꯣꯏꯁꯦ ꯅꯆꯦ ꯍꯣꯏꯅ ꯆꯠꯈꯤꯕꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯚꯥꯞ ꯇꯥꯎꯀꯣ ꯇꯣꯝꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈꯤ ꯆꯠꯅꯕꯤꯒꯤ ꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯅꯤꯒꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯈꯪꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯂꯩꯔꯤꯛ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯌꯨꯝ ꯑꯃꯗ ꯃꯧ ꯑꯅꯤ ꯁꯨꯔꯕꯗꯤ ꯃꯄꯥꯜ ꯊꯣꯡꯗ ꯐꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯍꯦꯛꯇ ꯌꯥꯗꯦ ꯅꯨꯡꯗꯗꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯔꯩ ꯃꯔꯥ ꯈꯔ ꯇꯧꯕꯗꯤ ꯍꯧꯔꯦ ꯏꯕꯦꯍꯥꯏꯕꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯐꯠꯇꯕ ꯃꯁꯤꯡ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯅꯝ ꯀꯟꯕ ꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯍꯦꯟꯖꯤꯟꯅꯕ ꯍꯦꯛ ꯉꯝꯗꯦ ꯑꯗꯨꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯂꯟꯊꯣꯏꯕꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯪꯁꯦ ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯈꯔ ꯑꯩꯅ ꯎꯕ ꯉꯝꯃꯤ ꯅꯪꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯣꯜ ꯇꯞꯊꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯦꯅꯦ ꯅꯨꯄꯥ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯍꯦꯜꯂꯤ ꯑꯩꯁꯦ ꯑꯅꯝ ꯐꯅ ꯀꯜꯂꯦ ꯐꯅ ꯐꯠꯇꯦ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯅꯣꯛꯆꯩ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯊꯤꯅ ꯆꯩꯕꯤꯕꯁꯨ ꯌꯥꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯑꯃ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯄꯗꯤ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯅ ꯅꯪꯒꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯠꯅꯕꯗꯣ ꯌꯥꯝ ꯇꯜꯂꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯂꯕꯁꯨ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯉꯝꯃꯣꯏ ꯃꯗꯨꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯝꯃꯣꯏ ꯅꯨꯄꯥ ꯃꯤꯅ ꯍꯦꯟꯈꯤꯕ ꯌꯥꯕ ꯏꯕꯦꯍꯥꯏꯕꯤ ꯅꯠꯇꯦ ꯑꯩ ꯌꯨꯝꯁꯤꯗ ꯑꯩꯅ ꯏꯅꯤꯡ ꯇꯝꯅ ꯍꯤꯡꯒꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯥꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ ꯅꯨꯄꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯦꯛ ꯍꯥꯏꯔꯛꯂꯔꯣꯏꯀꯣ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯇꯞꯇꯅ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯣ ꯅꯪꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯨꯄꯥ ꯅꯪ ꯃꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯍꯦꯛ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯈꯖꯤꯛ ꯐꯖꯕ ꯑꯃ ꯋꯥꯠꯂꯦꯅꯦꯀꯣ ꯅꯪꯕꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯇꯥꯔꯦꯃꯤ ꯂꯟꯊꯣꯏꯕꯗꯨ ꯅꯣꯛꯇꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯣꯛꯃꯤ ꯇꯧꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯇꯩꯒ ꯈꯠꯅꯔꯕꯁꯨ ꯅꯪ ꯏꯃꯥꯗ ꯈꯠꯅꯕ ꯍꯧꯒꯅꯨꯀꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯏꯃꯥꯁꯦ ꯅꯣꯛꯃꯤ ꯇꯧꯁꯤꯟꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯈꯥ ꯇꯥꯏ ꯍꯣꯏꯅꯦ ꯅꯨꯄꯥ ꯑꯩꯁꯨ ꯅꯨꯡꯁꯤꯅꯤ ꯏꯃꯥꯁꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯁꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯖꯥꯎꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯦꯜ ꯑꯗꯣ ꯅꯧꯅ ꯑꯃꯨꯛ ꯃꯌꯥꯝ ꯇꯤꯡꯒꯅꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯗ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥ ꯋꯥꯡꯂꯦꯝꯕꯁꯦ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯅꯕ ꯅꯪꯅ ꯋꯥꯗꯣ ꯈꯔ ꯍꯧꯗꯣꯛꯄꯅ ꯐꯩꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯔꯗꯣ
ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯗꯨ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯣ? ꯑꯗꯨꯅ ꯋꯥꯐꯝꯗꯣ ꯅꯪꯅ ꯈꯔ ꯍꯧꯗꯣꯛꯎꯀꯣ꯫ ꯂꯟꯊꯣꯏꯕꯗꯨ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ? ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥꯍꯦꯛ ꯍꯥꯏꯗꯅ꯫ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯃꯇꯝꯗꯒꯤ ꯍꯧꯅ ꯌꯨꯝꯖꯥꯎ ꯑꯁꯤꯗꯤ ꯑꯇꯣꯝꯕꯒꯤꯅꯤ꯫ ꯄꯤꯕꯥ ꯇꯣꯝꯕꯅ ꯑꯣꯏꯍꯧꯗꯨꯅ ꯑꯍꯜ ꯂꯃꯟ ꯀꯣꯟꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗ ꯑꯍꯜꯁꯤꯡꯅ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ ꯍꯥꯏꯗꯅ꯫ ꯏꯕꯦꯍꯥꯏꯕꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ ꯈꯪꯗꯦ ꯑꯗꯨꯗ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯎ꯫ ꯑꯩꯈꯣꯏꯅꯤ ꯋꯥꯕꯅ ꯐꯕ꯭ꯔꯥ ꯃꯤ ꯋꯥꯍꯟꯕꯅ ꯐꯕ꯭ꯔꯥ? ꯆꯠꯅꯕꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯁꯦꯝꯗꯣꯛꯄ ꯐꯩꯅꯦ ꯅꯪꯕꯨ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥ ꯑꯃ ꯉꯥꯏꯗꯅ ꯃꯍꯥꯛ ꯆꯠꯈꯤ꯫ ꯂꯟꯊꯣꯏꯕꯗꯨ ꯉꯥꯎꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ꯫ ꯌꯨꯝ ꯁꯥꯕꯒꯤ ꯋꯥꯍꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯧ ꯑꯅꯤꯁꯤ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯧ ꯑꯅꯤꯒꯤ ꯃꯇꯧꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯌꯥꯝꯒꯤ ꯃꯅꯦꯝ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯕꯂꯩ ꯑꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯇꯁꯦꯡꯅ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯦꯞꯄ ꯃꯍꯥꯛꯁꯨ ꯄꯥꯝꯃꯤ꯫ ꯑꯃꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯥꯕꯂꯩ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯠꯅꯔꯤꯕꯁꯤꯃ ꯂꯦꯞꯍꯟꯁꯤꯒꯦ, ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯃꯔꯩ ꯀꯟꯕ ꯌꯥꯕ ꯀꯜꯂꯕꯁꯨ ꯑꯅꯝ ꯀꯟꯕ ꯃꯃꯧ ꯑꯅꯤꯅꯤ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯇꯁꯦꯡꯅ꯫ ꯑꯗꯨꯅ ꯇꯞꯅ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯁꯣꯟꯅꯩ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯣꯏꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯅꯤ ꯂꯩꯔꯦꯗꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯕꯨ ꯇꯝꯂꯤꯕꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ? ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯋꯥꯡꯂꯦꯝꯕꯗꯨ ꯇꯞꯅ ꯂꯥꯛꯂꯦ꯫ ꯃꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯇꯥꯆꯧ, ꯂꯩꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯤ ꯍꯦꯛꯇ ꯍꯥꯏ꯫ ꯀꯩꯒꯤ ꯏꯃꯥꯅ ꯎꯪꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯅꯆꯥ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯣ꯫ ꯑꯗꯨꯅ ꯃꯆꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯇꯣꯝꯕ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯏꯃꯥꯅꯦ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯁꯨ ꯂꯩꯇꯦꯀꯣ꯫ ꯏꯆꯥꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕ, ꯏꯃꯥꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ꯫ ꯅꯇꯩꯃꯁꯤꯅ ꯌꯨꯝꯁꯤ ꯃꯣꯏ ꯑꯣꯏꯒꯦ, ꯏꯃꯥꯁꯤ ꯃꯈꯣꯏꯒ ꯂꯩꯁꯤ, ꯅꯣꯏ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯎ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯥꯕꯨ ꯌꯥꯅꯤꯡꯕ꯭ꯔꯣ ꯀꯝꯗꯧꯕꯅꯣ? ꯃꯕꯨꯛ ꯐꯕ ꯋꯥꯡꯂꯦꯝꯕꯗꯨꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯕ꯫ ꯏꯃꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕꯗꯨꯃꯨꯛ ꯏꯀꯥꯏꯕ ꯑꯅꯤꯁꯨꯗꯤ ꯅꯆꯥ ꯑꯩꯗꯤ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯏꯆꯥꯅꯗꯤ ꯌꯥꯝ ꯐꯅ ꯈꯨꯝꯃꯤ꯫ ꯅꯌꯥꯝꯕ ꯑꯁꯤꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯗꯦ꯫ ꯉꯁꯥꯏꯁꯨ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯒ ꯅꯇꯩꯃꯗꯨꯒ ꯍꯦꯛꯇ ꯈꯠꯅꯩ꯫ ꯋꯥꯡꯂꯦꯝꯕ ꯐꯥꯎꯕ ꯉꯛꯂꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ꯫ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯅꯃꯧꯗꯤ ꯎꯗꯦꯅ, ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯕꯨꯇ ꯎꯅꯈꯤꯒꯦ ꯏꯃꯥ꯫ ꯃꯃꯥꯗ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯀꯥ ꯑꯗꯨꯗ ꯃꯥ ꯂꯥꯛꯄ ꯐꯥꯎꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯃꯥꯗꯤ ꯀꯪꯉꯥꯎꯅꯔꯦ꯫ ꯋꯥꯡꯂꯦꯝꯕ ꯇꯞꯅ, ꯂꯥꯏꯔꯤꯛ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯀꯔꯤꯒꯤꯅꯣ ꯐꯔꯛ ꯇꯥꯅ ꯇꯨꯝꯁꯤꯜꯂꯤꯕꯁꯤꯕꯨ ꯅꯪꯕꯣ? ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯤꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯀꯥ ꯑꯗꯨꯗ ꯃꯥ ꯂꯥꯛꯄ ꯐꯥꯎꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯃꯥꯗꯤ ꯀꯪꯉꯥꯎꯅꯔꯦ꯫ ꯋꯥꯡꯂꯦꯝꯕ ꯇꯞꯅ, ꯂꯥꯏꯔꯤꯛ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯀꯩꯒꯤꯅꯣ ꯐꯔꯛ ꯇꯥꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯅꯪꯕꯣ? ꯂꯥꯏꯔꯤꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯋꯥꯡꯂꯦꯝꯕꯗꯨꯗ ꯌꯦꯡ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯩꯃꯥ, ꯍꯟꯕꯤꯔꯛꯂꯦꯗꯅ, ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯁꯤꯅ? ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ, ꯂꯥꯏꯔꯤꯛ ꯁꯥꯎꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕꯒꯨꯝ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯍꯌꯦꯡꯗꯒꯤ ꯃꯥꯟꯅꯗꯅ ꯈꯠꯅꯒꯅꯨꯀꯣ꯫ ꯐꯖꯅ ꯉꯥꯡꯅꯧ꯫ ꯐꯖꯅ ꯉꯥꯡꯅꯕꯗ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯏꯇꯩꯃ ꯅꯪꯒ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯌꯨꯗꯅ꯫ ꯃꯔꯝ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯈꯪꯒꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯋꯥꯡꯂꯦꯝꯕꯗꯨꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯆꯦ ꯁꯛꯂꯕꯤ ꯏꯕꯦꯍꯥꯏꯕꯤꯗꯨꯅ ꯉꯥꯡꯅꯈꯤꯕ ꯆꯩꯅꯈꯤꯕꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯇꯝ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯕꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯂꯥꯏꯔꯤꯛ, ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯀꯔꯤ ꯀꯔꯤ ꯇꯧꯗꯧꯕ ꯂꯩꯕꯒꯦ? ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯏꯆꯦ꯫
Kay haige hekta haibi. Kaisu luba wa nate. Adubu wafam ase nangonda haidaba yadaba. Wafam ama oibagi. Wa si nangi nupada nangni hek hayo. Natrabadi asuk nungsinana lairiba imung ase soidana katna sainaba thokpa yai hairiba. Atai nateda. Aina haige hairibasi yengoi. Noidi ngarang nahanda yumsida lakpada ngai. Yumsida lairakpa aidi kuire. Ipamda saurukpadagi nupama yumda lairakpana helibanido. Aduna aina hainingbadi yumse aikoi sumak leiki. Noi hongu. Hongba haiduna adugane lapna satpa haibama leitedo. Nakala sidan yumsida aikoi lairaga imase aikoi sumak kongi noidi yetlaloi. Lairik masu minage henjinba yaba misak natte aduna hairakliba wado mangonda thausaba natte aduna kainoda isegi wadudi kadaida noma isoi soibam yaw narang nahanta ngai isena nungsidraba imasibu nungsiba sabadi aduga kaino haiduba nungsidaba mi adubu karamnabu laiminadoino haiba ichia aduna yani ayyumsida imase cheksina konduna leige isi hoi tai hoi tongana hongdoktuna leibiu wai sangna tummi kusi sari naning Thaba kaisu tawdrabasu yadoini ise. Ichena pamjaba naningna khatamba ahal laman pandabaduda hingba ngamdoini kaigi isena khangbide. Waduda ting hekta lawi ibi haibidu aduna masu hekta khumi. Hireino aisu yana ba haiduna tapni ingna haibani. Masida yadragana yadra. Adubu aidi yumse thadoktuna chatpa ngamoi. Aduga nahanda lakpa nangna ingonda haipa sabadi yaroi. Yumsida ngasi phawba lairakpa ingondane onkhatuna saiba kanasu yawde aduna tumina lay lairik makhulga thokna wawa noktuna usittana yengduna asumna makha tai kaidobagi tumi leidoiba isena ngamduna leige haibado yaroige aisu minage henba yaba lairik nate aikhoi siyum sida leigani kaino isena aikhoi yumsi lehenba pamdribasi kaigino khangde aidi aigi haifam thokwa wa nangonda hai adubu nangna yaba yadaba nangya pamba Taning wa khra su hayu ise chanaba yabu wa haibasu leibani ichegido taba yabu wa nati asumna mau ani du khatnai haiduna wari du sengna liram wangle madu leriki wa du butaraga tapna asumna haire parese adu kaishu he khalu imada su aina phajana wari se hairaba ekoina hongdoklabasu kaisu kaibe leite nangi anam kanmado madang ase tawradu afaba hiramda anam kanbadi afaba phal phangmadi adubu fattaba mafamda angam tanbasidi fatti nupi aduna tumina leyo kaini nupa mina ngamandoira aidi punsida mina ngamlakchi aduna nangi wado aidi kaya yaningba mo oide nupa si maramokpad imasi wafam masina maramoidna yamna thawai nungaitri aduna nang aina haiba il aduna yumse aikoi noina anoba masaduna tumina leirasi kaisu hena fattaba nupi manate aduna leirik adu wanglembaduna hairibu wafam adu harauna yaramni Asum tawna yum adusu anoba amasai aduga yam nungaina leirami. Ibi haibi amadi lanthoibadusu hana yamna phattaba mi ama oirabasu makoige aningbaduma thungba oirabanina mamadusu yam luna tawram asumna khatna sainaba yawdana yam nungsinana leirami. Masa mamausingna yamna nungsinan leibadubu uraga yam penjaba yam nungaiba haibadu oirami mabukning aduda yam penjare tasengna. Nongmagi numitni pisak amadi tombadusu koiba laklam masi hoigi manakta cha ising ama saraga yam nungaina wari watai ama tawduna leirami pisak amadi thabalei adu wari saduna leirami inama isa nupise mayung panbadagi yamna phare hanaga yamanadri asum tawni haiba aidi thabu thazarudabani inama hanadagi hauna phaduna sumak lai negi mawa tombise mana phabadagini yumsida ingna sikna nungsinana lairibasi aigi isasi yamna nungsibani mana yumnak sagai onduna satkrabada yumsi ihang heng adubu manaw asina loina hek tawraga leiri kayadi phari hausi asumna isorgi thaujal phangbadagi yum ani ahum madu yam nungsinana leiri amana magi mateng tawduna yam nungsinana matamgi matung inna masa masu phangjaduna yaifanungai na pan khirami pumnama